ꯋꯥꯔꯤꯁꯤꯒꯤ ꯇꯔꯥꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯁꯣꯝꯗ ꯅꯃꯅ ꯑꯐꯥꯎ ꯁꯥꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥꯁꯤꯡꯗꯨ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯇꯝꯗꯤ ꯅꯠꯇꯅ ꯁꯖꯤꯕꯨ ꯊꯥꯗ ꯁꯤꯠꯄ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯎ ꯋꯥꯁꯤꯡꯗꯣ ꯒꯦꯒꯦ ꯂꯥꯎꯕ ꯃꯈꯣꯜꯅꯤ ꯊꯣꯔꯛꯂꯤꯕ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯋꯥꯀꯠꯄꯗꯧꯅ ꯇꯧꯏ꯫ ꯈꯧꯇꯞ ꯆꯥꯏ ꯇꯥꯊꯣꯠ꯫ ꯀꯔꯤ ꯅꯨꯡꯁꯤꯠꯅꯤꯒꯦ ꯍꯧꯖꯤꯛ ꯁꯤꯜꯍꯧꯗꯕ ꯌꯥꯗꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ꯫ ꯇꯥꯟ ꯃꯦꯜ ꯑꯃ ꯏꯆꯥ ꯆꯥꯗꯈꯩ ꯁꯤꯖꯅꯤꯡꯃꯜꯂꯤ꯫ ꯇꯧꯗꯣꯏ ꯊꯕꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯠꯁꯤꯅ ꯍꯩꯄꯥ ꯀꯩꯁꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯅꯕ ꯂꯩꯋꯥꯒ ꯑꯝꯇ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯤꯃꯩꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯇꯛꯁꯤꯁꯣꯟ ꯏꯁꯧ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯡꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯂꯤꯕ ꯎꯔꯤ ꯎꯄꯥꯜ ꯐꯨꯛꯄ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯌꯦꯀꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯂꯤ꯫ ꯃꯆꯤꯡ ꯃꯁꯣꯟ ꯀꯥꯡꯏ ꯅꯨꯡꯁꯤꯠꯇꯨꯗ ꯇꯥꯊꯣꯠꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯌꯦꯅꯈꯥ ꯂꯩꯕꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯨꯁꯨꯛ ꯌꯦꯡꯉꯨꯏ ꯑꯃꯝꯕꯗꯨꯗ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯇꯥꯊꯣꯠ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇꯦ ꯃꯁꯤꯁꯨ ꯇꯤꯟꯖꯥ ꯂꯩꯖꯥ ꯐꯠꯇꯕ ꯑꯃꯅꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ ꯌꯥꯔꯣꯏꯗꯣꯔꯤ ꯉꯁꯤꯁꯨ ꯃꯁꯤꯒꯤ ꯋꯥꯡꯊꯣꯏꯕꯁꯤꯅ ꯃꯁꯥꯅ ꯃꯩꯇꯥꯅ ꯋꯥꯈꯩꯈ꯭ꯔꯕꯁꯨ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯇꯤꯟꯖꯥ ꯂꯩꯖꯥ ꯐꯠꯇꯕ ꯃꯥꯅ ꯂꯣꯏꯅꯔꯕꯁꯤꯡ ꯑꯗꯣ ꯁꯝꯕꯜ ꯁꯥ ꯑꯣꯏꯅꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕꯣꯏꯔꯦ꯫ ꯉꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯅ ꯑꯝꯇ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯃꯌꯥꯗꯦꯗꯀꯣ꯫ ꯑꯁꯤ ꯈꯜꯂꯤ ꯇꯥꯊꯣꯠ ꯌꯦꯅꯈꯥꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯒ ꯍꯦꯛ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯔꯨꯕ ꯃꯇꯝꯗ ꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯂꯒ ꯀꯣꯟꯊꯣꯡ ꯂꯩꯕꯗꯣꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈꯤ꯫ ꯇꯥꯊꯣꯠ ꯅꯤꯡꯉꯝꯗꯕꯗꯤ ꯐꯥꯎꯏ꯫ ꯑꯃꯔꯣꯝꯗ ꯌꯦꯅꯈꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯇꯥꯊꯣꯠꯅ ꯁꯃꯥꯏ ꯂꯩꯈꯤꯕꯒ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯜꯂꯒ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯤꯟꯈꯤ꯫ ꯉꯁꯤ ꯂꯩꯔꯦꯟ ꯌꯦꯅꯈꯥꯗ ꯂꯩꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯀꯟꯕꯤꯍꯧꯔꯦ꯫ ꯑꯔꯣꯟꯕ ꯋꯥꯔꯤꯅ ꯂꯃꯥꯏ ꯈꯨꯗꯤꯡ ꯄꯥꯊꯣꯛꯇꯦꯗ ꯈꯥꯛꯂꯕ ꯃꯔꯣꯟ ꯃꯔꯣꯟ ꯅꯟꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤꯅ ꯂꯣꯏꯅꯥꯏꯗꯅ ꯂꯤꯒꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯋꯥꯔꯤꯅꯤ ꯃꯩꯁꯥ ꯄꯨꯕ ꯃꯩꯆꯥꯛꯅ ꯌꯣꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯋꯥꯔꯤ꯫ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯇꯨꯝꯂꯤ ꯂꯩꯔꯦꯟꯗꯤ ꯅꯤꯡꯉꯥꯏꯗꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯤ ꯇꯥꯊꯣꯠꯇꯣ ꯅꯤꯡꯉꯝꯗꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥꯟ ꯉꯥꯡꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩ꯫ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯗꯣ ꯇꯧꯔꯦꯅꯦ ꯋꯥꯡꯊꯣꯏꯕ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯈꯤꯕꯅꯤ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯃꯛꯅꯤ ꯇꯨꯃꯤꯟ ꯂꯩꯔꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯄꯨꯛꯅꯤꯡꯗꯗꯤ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯜꯂꯤꯕ꯫ ꯇꯨꯃꯤꯟ ꯂꯩꯇꯦ ꯌꯦꯅꯈꯥꯗ ꯂꯩꯕ ꯂꯥꯏꯗꯨꯅ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯧꯅꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗ ꯈꯟꯐꯝ ꯈꯪꯂꯛꯇꯦ꯫ ꯀꯗꯥꯏꯗꯅꯣꯃ ꯃꯔꯩ ꯃꯔꯥ ꯑꯃꯗꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯜꯗꯨꯅ ꯋꯥꯈꯜꯅ ꯂꯥꯡꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜꯗꯤ ꯆꯔꯥꯝꯅꯔꯕ ꯀꯩ ꯅꯨꯡꯁꯥꯒꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯨꯠꯁꯥ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯈꯥꯡꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯃꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯑꯃꯟꯕ ꯎꯄꯨꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯃꯟꯕ ꯃꯤꯡꯁꯦꯜꯗꯣ ꯂꯧꯊꯣꯔꯛꯏ꯫ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯦ꯫ ꯍꯦꯛ ꯅꯥꯟꯕꯒ ꯍꯥꯏ ꯇꯥꯊꯣꯠꯅ ꯃꯤꯡꯁꯦꯜ ꯅꯪꯗꯤ ꯁꯛꯄꯥꯟ ꯊꯨꯡꯗ ꯎꯍꯟꯕ ꯉꯝꯕꯅꯤ ꯁꯛꯌꯦꯡꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯎꯕ ꯉꯝꯗꯕ ꯃꯥꯏꯀꯩ ꯅꯪꯅ ꯎꯍꯟꯕꯤꯔꯣ ꯑꯔꯣꯠꯄ ꯑꯐꯣꯡꯕ ꯑꯅꯤꯃꯛ ꯇꯦꯝꯂꯣ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯊꯣꯠꯅ ꯃꯥꯒꯤ ꯅꯤꯡꯁꯥ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯀꯥꯝꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯗꯣ ꯀꯥꯝꯁꯤꯟꯕꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃꯨꯛ
ꯃꯤꯡꯁꯦꯜꯗꯨꯗ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯊꯣꯠꯀꯤ ꯃꯤꯠꯇꯨꯅ ꯂꯤꯔꯤ ꯋꯥꯔꯤ ꯃꯤꯡꯁꯦꯜꯗꯨꯅ ꯃꯥꯒꯤ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ꯫ ꯋꯥꯡꯊꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯥꯝꯕ ꯃꯁꯥꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯨꯕꯅ ꯃꯥꯅ ꯅꯤꯡꯖꯕ ꯆꯦꯠꯅ ꯊꯥꯖꯕ ꯃꯄꯨ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯅꯤꯡꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯅꯤꯡꯂꯤꯕ ꯃꯄꯨꯁꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤꯒꯅꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯁꯨ ꯃꯁꯥꯗ ꯏꯔꯣꯏꯅꯤ꯫ ꯇꯣꯏꯅ ꯂꯥꯏ ꯃꯥꯕꯨ ꯅꯤꯡꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯕꯗ ꯃꯥꯒꯤ ꯍꯤꯡꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯃꯁꯤꯡ ꯌꯥꯝꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯑꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯦꯟꯅ ꯇꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯩꯅꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤ꯫ ꯃꯤꯑꯣꯏꯕ ꯀꯧꯕ ꯐꯨꯔꯨꯞꯄꯨ ꯑꯐꯕ ꯃꯍꯩ ꯂꯣꯛꯅꯕ ꯂꯝꯕꯤ ꯌꯥꯠꯀꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯗꯅ ꯇꯧꯔꯤꯁꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯇꯦꯟꯅ ꯇꯝꯂꯛꯂꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯣ꯫ ꯑꯩꯗꯤ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯗ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯁꯣꯏꯗꯅ ꯆꯠꯂꯛꯀꯅꯤ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯇꯨꯡ ꯀꯣꯏꯕ ꯆꯠꯅꯕ ꯌꯥꯕ ꯑꯁꯥꯟꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩ ꯁꯦꯝꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯑꯁꯤ ꯈꯜꯂꯤ ꯋꯥꯡꯊꯣꯏꯕ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯡꯉꯥꯝꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯗꯨꯗ ꯃꯗꯣꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯂꯦꯟꯗ ꯍꯧꯔꯤꯕ ꯊꯣꯡꯉꯥꯝꯒꯤ ꯌꯨꯝꯐꯝꯁꯤ ꯎꯃꯪ ꯂꯥꯏꯆꯤꯡꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ꯫ ꯇꯤꯜꯂꯝ ꯂꯥꯏꯔꯝ ꯌꯥꯝꯅ ꯀꯟꯕ ꯑꯅꯤ ꯄꯨꯟꯅ ꯏꯇꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯅꯈꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯤ ꯅꯠꯇꯦ, ꯂꯥꯏꯒꯤ ꯃꯌꯥꯏ ꯂꯩꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ꯫ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡꯗꯣ ꯌꯧꯔꯛꯄꯒ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯋꯥꯡꯊꯣꯏꯕꯅ꯫ ꯑꯩꯗꯤ ꯑꯃꯥꯏ ꯁꯤꯟꯐꯝ ꯄꯥꯏꯔꯨꯕꯅ ꯌꯦꯡꯅꯕ ꯃꯁꯤꯡ ꯋꯥꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯩ ꯑꯃꯠꯇꯗꯤ ꯄꯤꯕꯤꯔꯝꯃꯨ꯫ ꯂꯥꯏꯙꯕꯤ ꯑꯃꯅ ꯐꯔꯦ ꯄꯤꯔꯒꯦ ꯄꯥꯝꯕꯩꯗꯣ, ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯅꯁꯤ꯫ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯐꯝꯅꯣ ꯍꯥꯏꯁꯦ? ꯂꯥꯏꯙꯕꯤꯗꯨꯅ ꯅꯪꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯉꯥꯛꯄ ꯌꯥꯕ ꯉꯥꯛꯀꯦ, ꯁꯦꯟꯕ ꯌꯥꯕ ꯁꯦꯟꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯗꯤ ꯂꯌꯥꯝꯁꯤꯡꯒ ꯍꯣꯏ ꯂꯥꯎꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗ ꯅꯪꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯡꯊꯣꯏꯕ ꯂꯥꯏꯙꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗ ꯈꯧꯇꯞꯆꯩ꯫ ꯀꯔꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ꯫ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯍꯤꯡꯗꯨꯃꯛꯇꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯗ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯕꯤ ꯂꯥꯏꯙꯕꯤ ꯑꯅꯤꯅ ꯋꯥꯡꯊꯣꯏꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯖꯐꯝ ꯂꯧꯈꯤ꯫ ꯂꯥꯏꯙꯕꯤ ꯑꯅꯤꯗꯣ ꯂꯩꯕꯥꯛ ꯑꯣꯜꯂꯒ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯑꯅꯤꯗꯨꯗ ꯃꯁꯥꯗꯣ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯆꯦꯠ ꯈꯔ ꯎꯔꯝꯂꯒ ꯃꯤꯡꯁꯦꯟ ꯀꯥꯡꯂꯣꯟꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ ꯇꯥꯊꯣꯠ꯫ ꯇꯥꯊꯣꯠ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯇꯥꯊꯣꯠꯅ ꯀꯌꯥꯗ ꯍꯩꯔꯤꯕ ꯌꯥꯊꯣꯛ ꯌꯥꯁꯤꯟ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯕ ꯉꯝꯕ ꯒꯥꯏꯗꯣ ꯃꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯔꯦꯀꯣ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯋꯥꯡꯊꯣꯏꯕ, ꯑꯩꯅ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯤꯔ ꯐꯥꯎꯕ ꯉꯝꯍꯜꯂꯣꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯕꯤ ꯊꯋꯥꯏ ꯊꯥꯔꯗꯨꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯃꯌꯥꯛꯁꯦ ꯍꯟꯕ ꯂꯩꯇꯦꯀꯣ꯫ ꯑꯗꯨꯕꯨ ꯍꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯟꯅꯕ ꯂꯝꯕꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯇꯥꯊꯣꯠ
ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯥꯎꯕꯒ ꯀꯩꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯩ ꯍꯧꯗꯨꯅ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯍꯦꯟꯅ ꯃꯀꯥ ꯐꯅ ꯆꯥꯈꯠꯂꯛꯂꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯨꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨꯅ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦꯕ ꯉꯁꯤꯗꯤ ꯑꯍꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯡꯊꯣꯏꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯑꯩꯒꯤ ꯈꯨꯀꯥꯞꯄꯤ ꯑꯃꯗ ꯃꯊꯛ ꯃꯈꯥꯗꯥꯡ ꯑꯣꯟꯒꯦ ꯍꯧꯖꯤꯛꯃꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯊꯣꯠ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯃꯌꯥꯝꯗꯣ ꯁꯔꯥ ꯁꯟꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯇꯤꯟꯒ ꯊꯣꯏꯅ ꯅꯤꯡꯗꯕ, ꯇꯤꯜꯂꯝ ꯂꯥꯏꯔꯝꯒ ꯊꯣꯏꯅ ꯊꯤꯗꯕ, ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯃꯩꯔꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯝꯗꯕ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯇꯥꯊꯣꯠꯀꯤ ꯂꯩꯃꯥꯡ ꯕꯨꯇꯤꯃꯥꯡ ꯃꯌꯥꯝꯗꯣ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯍꯤꯡꯗꯨꯗ ꯏꯁꯤ ꯀꯩ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯅꯤꯒ ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯃꯃꯥ ꯃꯆꯥꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯌꯦꯅꯈꯥꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯧꯗꯣꯡ ꯑꯅꯤ ꯍꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯈꯥꯏꯅꯔꯛꯏ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯤꯈꯥꯏꯅꯔꯛꯄꯅꯤ꯫ ꯍꯧꯗꯣꯡ ꯆꯤꯅꯔꯛꯄꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤ ꯈꯨꯆꯤꯛꯅꯅꯣꯅꯦ ꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯤꯔꯣꯜ ꯉꯥꯡꯕꯗꯧꯅ ꯃꯤꯔ ꯍꯧꯗꯣꯡꯂ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯜꯂꯨꯒꯦꯁꯨ ꯑꯍꯤꯡꯁꯤꯗ ꯀꯔꯝꯅ ꯊꯣꯛꯂꯒ ꯇꯥꯜꯂꯨꯒꯅꯤ? ꯅꯥꯇꯩ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯗꯕ ꯋꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯇꯥꯅꯤꯡꯕꯗꯅꯁꯨ ꯂꯣꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯨꯝꯅ ꯈꯠꯅꯕꯒ ꯃꯥꯟꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯅꯨꯡꯁꯤꯊꯣꯏ, ꯅꯪꯒꯤ ꯇꯥꯆꯧ ꯂꯥꯛꯑꯦ, ꯊꯣꯡ ꯍꯥꯡꯉꯨ ꯅꯨꯡꯁꯤꯊꯣꯏ"꯫ ꯅꯨꯡꯁꯤꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯗꯣꯡ ꯈꯠꯅꯔꯤꯕ ꯇꯟꯖꯥꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯄꯁꯤꯗ ꯑꯗꯨꯕꯨ ꯀꯟꯅ ꯍꯧꯗꯣꯡꯗꯨ ꯆꯤꯛꯅꯕꯅ ꯃꯔꯝ ꯑꯣꯏ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯣꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯃꯥꯛ ꯃꯁꯥꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯃꯅꯤꯒꯤ ꯃꯄꯥ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕꯅꯤ꯫ ꯅꯣꯡꯗꯝꯕ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕꯗ ꯑꯁꯨꯝꯅ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯃꯥꯛ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗꯅ ꯑꯍꯤꯡꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯣꯛꯂꯨꯒꯦ ꯈꯟ ꯆꯥꯛꯈꯨꯝꯗꯒꯤ ꯆꯔꯨ ꯈꯔ ꯄꯥꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯄꯨꯔꯣꯏꯕ ꯊꯨꯡꯂꯔꯦ ꯃꯥꯕꯨ ꯑꯣꯛꯂꯨꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯇꯅ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯄꯨꯡꯁꯤꯟꯗꯩ ꯁꯜꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ꯫ ꯃꯥꯅ ꯃꯄꯥꯟꯗ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯇꯥꯆꯧꯁꯤꯕꯨ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯣ? ꯐꯥꯒꯤꯒ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗꯕꯨ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯅꯤꯡꯊꯤꯅ ꯁꯦꯃꯥꯏ ꯍꯥꯏꯅꯔꯒ ꯄꯣꯊꯥꯔꯗꯤ ꯐꯒꯗꯕ, ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯅꯤ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯇꯥꯆꯧ, ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯣꯠꯂꯤꯁꯦ? ꯁꯦ ꯇꯥꯆꯧꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯁꯤꯟꯅꯩ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕ ꯁꯨꯃꯥꯏꯅꯁꯨ ꯍꯦꯛ ꯍꯦꯛ ꯃꯉꯣꯟꯗ ꯂꯥꯛꯅꯕ ꯌꯥꯎꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯃꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯃꯝꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯦꯞꯄꯝꯕꯗꯒꯤ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯇꯦꯟ ꯊꯥꯎꯃꯩꯗꯨ ꯊꯥꯜꯂꯒ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯅꯨꯡꯁꯤꯊꯣꯏ꯫ ꯃꯝꯒ ꯃꯝꯂꯦ, ꯂꯝꯕꯤꯒ ꯅꯥꯜꯂꯦ, ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯦꯅꯈꯥ ꯅꯥꯟꯈ꯭ꯔꯕꯗꯣꯝꯗ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕꯒꯤ ꯈꯣꯟꯖꯦꯜ "ꯅꯨꯡꯁꯤ,
ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯎꯏ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯇꯣꯏꯅ ꯑꯗꯨꯗꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄꯨ ꯂꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯅꯕ ꯁꯤꯜꯂꯤꯕ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯊꯟꯇ ꯁꯥꯎꯋꯦ ꯑꯃꯨꯛ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯏ ꯈ꯭ꯋꯥꯏꯒꯤ ꯑꯋꯥꯡ ꯊꯥꯡꯕ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯣ ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯄꯪ ꯋꯥꯈꯜ ꯃꯥꯡꯗ ꯊꯥ ꯑꯋꯥꯡꯂꯣꯝꯗ ꯎꯖꯥꯎ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏ ꯍꯧꯔꯤꯕ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯇꯦꯟꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯅꯨꯡꯁꯤꯊꯣꯏ ꯑꯃꯝꯕꯗꯨꯗ ꯈꯨꯗꯤ ꯊꯤꯕꯗ ꯂꯥꯇꯦꯟꯗꯨꯁꯨ ꯀꯥꯏꯔꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯔꯝꯕ ꯂꯥꯇꯦꯟꯗꯨꯅ ꯍꯦꯛ ꯀꯥꯏꯈꯤꯕꯗ ꯄꯨꯃꯝ ꯃꯝꯃꯤ ꯑꯀꯣꯏꯕꯗꯨꯗ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯀꯧꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯃꯩꯒꯤ ꯃꯝꯈꯤꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯑꯀꯤꯕꯅ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯏ ꯍꯦꯟꯅ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯅ ꯇꯥꯆꯧ ꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯅꯣꯕ ꯃꯝꯒ ꯃꯝꯂꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯅꯣꯡꯈꯥꯛ ꯂꯥꯎꯕ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄ ꯃꯇꯥꯡ ꯍꯦꯛ ꯆꯥꯔꯨ ꯍꯩꯅꯧꯖꯣꯝ ꯃꯁꯥ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯤꯠꯃꯥꯡꯗ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯅꯨꯡꯁꯤꯊꯣꯏ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯇꯧꯍꯩ ꯈꯪꯗꯦ ꯀꯩꯗꯧꯔꯤꯕ ꯑꯍꯤꯡꯁꯤꯗ ꯈꯣꯡ ꯌꯥꯟꯊꯔꯒ ꯎꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯂꯩꯔꯤꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯊꯛꯇꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯁꯥꯗ ꯊꯣꯏꯅ ꯅꯥꯆꯨꯡꯕ ꯐꯥꯎꯗꯦ ꯎꯗꯨꯁꯨ ꯐꯅ ꯋꯥꯡꯉꯤ ꯃꯥꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯌꯥꯎꯅ ꯑꯍꯤꯡꯁꯤꯗ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯃꯥꯕꯨ ꯑꯣꯠꯂꯤꯕꯁꯤꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯀꯠꯄꯗꯧꯅ ꯇꯧꯏ ꯅꯍꯥꯟꯈꯩ ꯎꯅꯔꯨꯗꯕꯗꯨꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝ ꯎꯈꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯣꯛ ꯂꯥꯎꯅ ꯊꯧꯔꯤ ꯑꯃ ꯅꯨꯡꯁꯤꯊꯣꯏꯒꯤ ꯉꯛꯁꯝ ꯃꯄꯥꯗꯨꯗ ꯂꯪꯁꯤꯜꯂꯛꯑꯦ ꯈꯨꯗꯛꯇ ꯉꯛꯁꯝꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯨꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯆꯤꯡꯈꯠꯂꯦ ꯊꯧꯔꯤꯗꯨꯅ ꯀꯟꯅ ꯂꯥꯛꯁꯤꯟꯈꯤꯕꯅ ꯍꯣꯏ ꯃꯥꯏ ꯑꯃꯨꯛꯇꯕꯨ ꯍꯥꯏꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯣꯡ ꯑꯃꯨꯛꯀꯤ ꯈꯨꯀꯥꯛꯇ ꯑꯃꯨꯛ ꯎꯔꯦ ꯎꯔꯨ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯇꯝꯂꯨꯕꯅ ꯑꯃꯨꯕ ꯂꯩꯃꯥꯡ ꯐꯠꯇꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯃꯥꯕꯨ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯁꯤ ꯇꯥꯅ ꯀꯧꯊꯣꯛꯄ ꯉꯝꯂꯤꯕ ꯐꯠꯇꯕ ꯂꯩꯃꯥꯡꯁꯤꯅ ꯃꯉꯣꯟꯗ ꯇꯧꯕ ꯇꯥ ꯑꯃꯗꯤ ꯅꯝꯊꯥꯛ ꯀꯌꯥꯗ ꯂꯥꯏꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯉꯁꯤ ꯂꯥꯛꯀꯗꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯐꯅ ꯂꯥꯛꯀꯗꯕ ꯂꯩꯔꯕꯁꯨ ꯑꯍꯤꯡꯁꯤꯗ ꯂꯥꯛꯅꯔꯤꯅꯤ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯌꯧꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ